Dr. B.R. Ambedkar gi maramda Union Home Minister Amit Shah na phongdokiba wafam aduna maram oiraga Parliament mamangda Congress amasung BJP ani gi marakta chawna muknakre BJP gi MP ani asogapan nangduna ICU da laikanakre hairi tawdug aduda asogapan nangkraba BJP की MP Pratap Chandra Sarangina Phongdorakpada Mahakna Parliament Changpham staircase da leplingeda opposition leader Rahul Gandhi na ilakhi maduda mahak tushinbaga loinana MP Mukesh Rajputna mahaki mathakta turakhi maduna maram oiraga makoi animaki kokta sopani hairi tawdog aduda soapan nanglaba MP animak Delhi gi Ram Manohar Lohia Hospital da pukhatlaba matung ICU da thamkre hairi Amaromda tawdog adugi matangda Rahul Gandhi na phongdorakpada mahak amasung opposition gi MP singna parliament manungda changnaba honabada BJP gi MP singna ayarapan pirakhibaga loinana inthorakhibani haina mara sikhi togliba iranga sigi wahodi BJP na constitution bu khongoinarakpa amasung BR Ambedkar da ikaiba pibadagini hainasu Rahul Gandhi na phongdoki Thokriba tawdog adugi matangda BJP amasung Congress Party anigi marakta amana amagi mathakta akanba mongda mara siduna charge tawnari BJP gi MP Nesikan Duvena Rahul Gandhi ase gundaga changdam nakhibaga loinana Parliamentary Affairs Minister Kiran Rijiju na Rahul Gandhi gi mathakta chapchaba action laukhatkani haina phongdokre amaromda Rahul Gandhi na chathakiba thawong adugi mayokta NDA gi MP ahumna police ta complaint ama su phal tokre hairi ngasi thokiba thaudok adugi matangda enquiry ama tawnaba AICC gi president su oiriba Malik Arjun Kharge na speaker Om Birla da wakatkre Malik Arjun Kharge na Om Birla da piba cherol amada BJP gi MP amana ilakpadagi mahak tushinkhi wakat cherol ase mangonda attack chatharakpa dukhak natana opposition leader Rahul Gandhi gi mathakta chatharakiba thawong adugi mayuktani hairi Amaromda BJP gi MP singna Rahul Gandhi da chatharakiba thawong ado Amit Shah kannabani haina Congress ki MP Priyanka Gandhi na BJP gi mathakta mara sikhi loinana MP Malik Arjun Kharge da attack chatharakiba adusu mahaki mitmangdani haina Priyanka Gandhi na makata ki Numit kharani gi mamangda phamkiba parliament ki session amada Union Home Minister Amit Shah na Dr. B.R. Ambedkar gi matangda phongdokiba wafam adubu yaningdaba phongdoktuna India Bloc ki MP singna parliament ki Makardwar mamangda khongjang changsinki Kongjang aduda Union Home Minister Amit Shah na lale haizagadabani loinana mahak resign tawgadabani haina India Bloc ki MP singna demand tawki phibam aduda BJP yauna ruling ki MP sing mai onsinaduna akan mamongda law khongba tawnaki